Palambro. So Palambro dukaan gi. Oh. Oh. Hi, good morning mga punsiba. Ngasi sung taram nung seri. Ado ay di ngasi di. Sana alam kanto baga dukaan do dum thoy eba ko. Yahora paga hitare. Na dukaan ni sugo je. Sita hangko sige ba ko. Kuma sa do tisalam ni na hay. Oh, ni. Sum ta hagi ko do na. Aduga dukaan da tang 상게 마망도 엄마가 딱 한쪽 오가네 거 어느 레이라 하나 이미나를 거두나 하다봐 mayakse mo khenari ado 이제 두칸기 포트이 개개들 puthokpa loirmebago imanamse ma ai nungsabu kitang sabu sagal etay kanoma sanage laine ayuk mantagi exercise oina ko ana adu sumsana boina dukan ngatang phamge ana yeminar ji makata ba ko ising amta kitang an thaki to aje hoi aje bet bet sana badminton sana leune ba ko mang pan aroi be chendare imano juma chatlage hai ba ko ai moi hui macha ko en hai hui do amta yengge la ba amta ko khapha ja ba amta ama sum thamge tawne moi kana maitai hui natro bai noi do mane bai adum ta thamge tawne ana yonggi game ta chaw aduga hala haila as aje hoji hui imana boida hui macha ko do yengune na habido yengure ba ko tara kun la ro ma kun tha lo koi ti nge bai thao lo kun na thong du bai sa do ai na ne pangan ni kan na ko bo na kana abo na kai no lau ju ja पैसा दो कई की पैसा नो online pension ओलेस anu anu gitu ओलेस के को बो लो जे pangan di kan ne pakya chapong na bale ba de ting thu je na ha ba sahi am ko yi ha pa dam ne ba ngam dam ni sa pro adu jong lo do ne du ga da tang thu ge khoma le ho ne ba ko thu ti ngai da khoba do ko mai tai yam ti yeng ngom ge khoba tu brush to da ngai ri yau thie nge hi ma ho gat pa kai je da ado ai ja khoi cha asida thaba ma chakhi ba ko lang lo ba chakhi ba khoi cha adu halakri bo ai dukan da ngak tang lei ge khoma chu lei ri ba sida khoma ga lei min ri tu kai na man khoma hida hoi sana le ana ai duk tha dok na bam tau gi dukan gi duk tha dri ba ko ai gi ana du ta tha dok hi ke aduga makata ba yeminar si dide ai ja dukan dei change abo la chat la ako bo chat lage kanogi ako bo ki mai oles pencil lokthok poi do adum da chat minau gi ma su chat lo bo ana thui aduga handa aga haira age Hamudi halle boko masaina kui khatang kui re hanapa ando akoi menu ga sida numi yungbi hangkok ai tare ko adu ga si fighting tok tha le ai sum adu mati ma sum nam ma do yang kan ti tok na ram de aina ham be he halapa ga tok na ram ba fighting do man chi la pura ga ta numi yungbi do ga na fighting pan tok na ram ba ne ba aina video namu de gi to ki ba ni da ana hai tu kana tang lei ge aduga khamana chak thong ba thajan ra ge yeng na se de makata ba video as ai je dukan dai chang e ado ko chak ti lu re na ha ko kai jang ud ma ko mi ma to yam na kan to jang thong me khang de thôi hầu bên này em hầu bên không phải sắc xa lên mẹ chơi hầu ba bà
ꯑꯗꯨꯅ ꯑꯩꯁꯨ ꯆꯥꯛ ꯆꯥꯊꯣꯛ ꯑꯃ ꯇꯧꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯈꯥ ꯇꯥꯕꯀꯣ ꯑꯩꯁꯦ ꯆꯥꯛ ꯆꯥꯕꯗꯤ ꯂꯣꯏꯔꯦꯕꯀꯣ ꯏꯔꯨꯁꯨ ꯑꯗꯨꯝ ꯂꯨꯖꯊꯣꯛꯎꯔꯦ ꯁꯥꯃꯟꯗꯅꯀꯣ ꯆꯥꯏꯊꯧꯔꯦꯕ ꯑꯗꯨꯅ ꯑꯗꯣ ꯌꯥꯝ ꯁꯥꯔꯤꯕ ꯐꯦꯟ ꯊꯥꯔ ꯉꯥꯛꯇꯪ ꯄꯣꯊꯥꯈꯤꯒꯦ ꯑꯗꯨꯒ ꯑꯩꯁꯦ ꯊꯕꯛ ꯑꯃ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯗ ꯁꯨꯝ ꯀꯩꯅꯣꯗ ꯏꯃꯥꯟꯅꯕ ꯑꯩꯁꯤ ꯃꯣꯏꯒꯤ ꯊꯕꯛ ꯑꯃ ꯏꯃꯥꯟꯅꯕ ꯑꯃꯒ ꯑꯗꯨꯅ ꯉꯥꯛ ꯄꯣꯊꯥꯈꯤꯒꯦ ꯑꯗꯨꯒ ꯊꯦꯡꯅꯔꯁꯤ ꯃꯈꯥ ꯇꯥꯕ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯂꯩꯔꯒ ꯑꯩꯁꯦ ꯉꯁꯥꯏꯗꯩ ꯁꯨꯝ ꯄꯣꯊꯥꯔꯨꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯩ ꯏꯃꯥꯟꯅꯕꯒ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕ ꯊꯕꯛ ꯑꯃ ꯆꯠꯀꯅꯦꯅ ꯍꯥꯏꯕꯗꯣ ꯑꯗꯣ ꯃꯥ ꯂꯥꯛꯑꯅꯦꯕ ꯑꯩ ꯒꯥꯔꯤꯗ ꯆꯠꯂꯔꯣꯏ ꯃꯥꯏ ꯒꯥꯔꯤꯗ ꯂꯥꯛꯑꯅꯤ ꯑꯗꯨꯅ ꯑꯩ ꯃꯄꯥꯟꯗ ꯉꯥꯏꯔꯨꯈꯤꯒꯦꯕꯀꯣ ꯑꯩ ꯃꯥꯛꯁꯄꯨꯗꯤ ꯌꯥꯎꯕꯨꯗꯤ ꯌꯥꯎꯔꯦ ꯃꯥ ꯂꯥꯛꯑꯒ ꯊꯕꯛꯇꯣ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨꯒ ꯍꯜꯂꯛꯑꯀꯥꯟꯗ ꯑꯣꯏꯅ ꯍꯥꯏꯔꯛꯑꯒꯦ ꯏꯃꯥꯟꯅꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯅꯛꯄ ꯏꯃꯥꯟꯅꯕꯗꯣ ꯑꯗꯣ ꯃꯣꯏ ꯅꯨꯄꯤꯒꯤ ꯃꯄꯥꯝꯗ ꯆꯠꯂꯨꯁꯦꯅ ꯍꯥꯏꯕ ꯑꯗꯨꯅ ꯑꯩꯒꯤ ꯉꯥꯛꯇꯪ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯈꯥ ꯇꯥꯕꯗꯨꯗꯤꯀꯣ ꯑꯩꯁꯦ ꯉꯁꯥꯏ ꯑꯣꯏꯅ ꯕꯦꯠꯃꯤꯟꯇꯟꯁꯨ ꯉꯥꯛꯇꯪ ꯁꯥꯟꯅꯧꯔꯦꯕꯀꯣ ꯍꯨꯃꯥꯡꯁꯨ ꯑꯔꯣꯏꯕꯤꯅ ꯁꯧꯔꯦ ꯑꯗꯣ ꯗꯨꯀꯥꯟꯗ ꯑꯝꯇꯪ ꯁꯪꯈꯤꯒꯦ ꯗꯨꯀꯥꯟꯗꯀꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯃꯥꯅ ꯗꯨꯀꯥꯟꯗꯒꯤ ꯀꯧꯁꯤꯜꯂꯛꯇꯣꯏꯅꯦꯕ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯑꯗꯨꯅ ꯗꯨꯀꯥꯟ ꯊꯨꯈꯤꯒꯦ ꯑꯗꯨꯒ ꯗꯨꯀꯥꯟ ꯌꯧꯔꯀꯥꯟꯗ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯗꯤ ꯁꯟꯖꯤꯠꯅ ꯂꯧꯔꯤꯕ ꯅꯨꯄꯤꯗꯣ ꯀꯩꯅꯣ ꯀꯩꯅꯣ ꯑꯗꯨꯒꯤ ꯃꯆꯦ ꯏꯃꯥ ꯅꯪ ꯆꯪꯉꯣ ꯑꯩ ꯂꯩꯍꯧꯔꯒꯦ ꯑꯩꯈꯣꯏ ꯆꯥꯛ ꯃꯥꯏ ꯇꯥ ꯂꯩꯔꯝꯃꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯣ ꯀꯗꯥꯏꯗꯩꯅꯣꯗ ꯃꯥ ꯁꯦꯕꯥ ꯂꯣꯏꯔꯛꯄꯩꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯆꯪꯉꯛꯑꯦ ꯗꯨꯀꯥꯟꯗꯒꯤ ꯑꯩꯁꯦ ꯗꯨꯀꯥꯟꯗꯒꯤ ꯏꯃꯨꯡꯗ ꯆꯪꯉꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯃꯃꯥꯅ ꯆꯥꯛ ꯌꯦꯟꯖꯥꯡꯕꯨꯗꯤ ꯊꯣꯡꯍꯧꯗꯤ ꯂꯩꯔꯝꯃꯦ ꯀꯩ ꯌꯦꯟꯖꯥꯡꯅꯣ ꯈꯪꯗꯦꯅꯦ ꯀꯩ ꯌꯦꯟꯖꯥꯡꯅꯣ ꯃꯥꯁꯤꯕꯣ ꯑꯩ ꯊꯤꯕ ꯍꯧꯔꯒꯦꯅ ꯇꯧꯔꯤꯅꯦ ꯑꯩꯁꯦ ꯑꯗꯨꯅ ꯑꯩꯅ ꯆꯥꯛꯇꯣ ꯑꯣꯏꯅ ꯊꯤꯕ ꯍꯧꯔꯒꯦꯅ ꯇꯧꯅꯦ ꯑꯩꯈꯣꯏ ꯃꯃꯥꯁꯨ ꯑꯁꯤꯗ ꯑꯩꯈꯣꯏ ꯕꯥꯏ ꯆꯥꯛ ꯄꯤꯖꯗꯣꯏ ꯇꯧꯔꯤ ꯈꯥꯃꯦꯟ ꯑꯣꯏ ꯃꯥꯜꯂꯤꯅꯦ ꯑꯗꯨꯅ ꯁꯤꯗ ꯊꯤꯗꯣꯛ ꯈꯣꯠꯇꯣꯛ ꯇꯧꯈꯤꯒꯦꯕꯀꯣ ꯑꯗꯨꯒ ꯑꯝꯇ ꯆꯥꯊꯣꯛꯅꯕ ꯇꯧꯈꯤꯒꯦ ꯉꯁꯤꯒꯤ ꯌꯦꯟꯖꯥꯡꯁꯦ ꯈꯥꯃꯦꯟ ꯀꯩꯀꯩ ꯀꯩꯅꯣ ꯊꯣꯡꯕꯅꯦꯕ ꯃꯌꯥꯟ ꯇꯨꯌꯥꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯇꯨ ꯑꯩꯈꯣꯏ ꯕꯥꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯆꯥꯛ ꯄꯤꯖꯗꯣꯏ ꯇꯧꯔꯤꯗꯣ ꯁꯤꯗ ꯐꯃꯨꯡꯗ ꯑꯗꯨꯝ ꯆꯥꯔꯕꯅꯦ ꯅꯍꯥꯟ ꯃꯈꯣꯏꯒꯤ ꯀꯩꯀꯩꯁꯦ ꯀꯛꯈꯤꯗꯉꯥꯏ ꯁꯥꯡꯇꯣꯔꯛꯑꯦꯅꯦ ꯑꯃꯨꯛ ꯈꯣꯏꯕꯥꯒꯤ ꯆꯥꯊꯣꯛ ꯑꯗꯨꯅ ꯑꯩꯁꯨ ꯆꯥꯛ ꯆꯥꯕꯗꯤ ꯂꯣꯏꯔꯦꯕꯀꯣ ꯏꯟꯖꯥꯡꯗꯣ ꯑꯗꯨꯝ ꯍꯥꯎꯔꯦ ꯑꯩꯈꯣꯏ ꯏꯟꯖꯥꯡꯗꯣ ꯉꯁꯤ ꯃꯌꯥꯟ ꯇꯨꯌꯥꯟ ꯍꯥꯏꯇꯥꯔꯦꯀꯣ ꯈꯥꯃꯦꯟꯅꯦ ꯑꯗꯨꯒ ꯍꯋꯥꯏ ꯑꯁꯥꯡꯕꯤꯗꯣ ꯑꯗꯨꯗꯨꯅꯦ ꯃꯌꯥꯟ ꯄꯨꯂꯞ ꯊꯣꯡꯖꯤꯜꯂꯒ ꯑꯩꯈꯣꯏ ꯁꯥꯛ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯊꯣꯡꯖꯜꯂ ꯑꯗꯨꯝ ꯍꯥꯎꯔꯦ ꯑꯗꯨꯝ ꯆꯥꯁꯟꯈ꯭ꯔꯦ ꯁꯤꯡꯖꯨ ꯑꯃꯒ ꯇꯧꯔꯝꯃꯦ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯈꯣꯏ ꯃꯥꯗꯣ ꯀꯩꯅꯣꯗ ꯗꯨꯀꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯕꯨꯗꯤ ꯑꯩꯁꯨ ꯑꯝꯇ ꯉꯥꯛꯇꯪ ꯊꯣꯛꯄꯤꯔꯨꯈꯤꯒꯦ ꯒꯦꯠ ꯀꯩꯀꯩ ꯑꯝꯇ ꯂꯣꯟꯁꯤꯜꯂꯨꯈꯤꯒꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤ ꯇꯥꯔꯗꯤ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯀꯃꯦꯟꯁꯨ ꯄꯤꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯅꯧꯕ ꯚꯤডিꯑꯣ ꯑꯣꯏꯇꯥꯔꯗꯤꯀꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣꯀꯣ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯅ ꯑꯝꯇꯪ 10Kꯗꯣ ꯑꯝꯇꯪ ꯑꯩꯁꯨ ꯑꯝꯇꯪ ꯌꯧꯖꯕ ꯐꯪꯖꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦꯅ ꯈꯟꯖꯩꯀꯣ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕꯨ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯃꯌꯥꯝ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯍꯦꯛ ꯊꯣꯛꯄꯒ ꯐꯦꯁ ꯃꯥꯛꯁ ꯑꯣꯏꯅ ꯎꯞꯄꯤꯌꯨꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯅꯨꯡꯁꯤꯅꯅ ꯐꯅ ꯂꯩꯃꯤꯟꯅꯁꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ